ngasi phongkiba tongan Manipuri siphongsing amasum thokiba thawdo wathoksing digi maruoibe I pausing khongasaraga Manipur top channel gi maikedi gi myam thamjagi ahanbada sakhangdabasing na miyani nongmena kaptuna hatlamle mihat pehek puthokpa ngamdriba fawba tumba saba khangdana thabak tawgani miyar asi BJP worker da attack tawbani lawi minister JACCM kre miyar pasingi langla langjin khangdriba fawba asiba haksang lawdana ba warep nakre Warol Police Station ki manung sanba Samurou awang laikai da ngarang namidang pung mapalom tabada sakhangdabasing na miyani nongmena kaplambadigi hospital laikat naraba matungda ngasi ayuk laikhidre hari laikhidraba miyani adudi abuzam zone amadi abuzam Sasikanda Elis Tomani Makhoi animak Samurou awang laikai dagini sagai gi masin manau thokpani suhari nongmene hek kaplambaga ngahak leiraga mafam adugi miyamna abuzam Sasikanta ras miriste pukatpaga loinana laikat naraba matungda ngasi nungalamdai pung mari makhairom taba matamda laikhidabani abuzam zone su ngasi ayuk advance hospital laikhidabani laikhidraba Sasikanta special command unit laiba miyoni suhari Makhoi ani sire haba pau tabadigi Samurou awang laikai mapada miyamna lambi thingmagi khongjang saksingkre laikhidraba miyu ani asi hatpa senaba mihat pehek puthoktriba fawba lambi thingmagi khongjang sangsingani hainasu lambi thingmadu da saruk yakhibasingna phundokhi thawdo dugi pau tabaga minister N Beren amadi kendra gi MLA su oiriba olu khoina laikhidrabagi imung manungi miyoi unaduna wari sakhi minister N Beren hai asigumba misa miyam da aki tuzung piba mihat mipun tawbigi thawong asi kandem tawi leba asi hanagi yaraga su laktabani thawong asi BJP gi worker da attack tawbani haina lawi misa miyam da attack tawba amadi BJP sagatpa singni attack tawbani haina lawi ingsik papamdaba phataba kangbu singi khut oigani aikhoi tumba saba khangdana mihat pa puthoktriba fawba thabak tawgani loinana ain goeba sapsaba serak pigani thawdo sigi matangda laikai miyoi singna paukse sida hai makhoi anina ngarang numidang wari sanaduna leiringai de gari macha amadi car amada lakpa miyoi ahumna nongmaina kaplamani laikhidraba zone sakhangdaba singa duna hana sem saraga hatpa oigani haina laikai gi miyamna tongdorakpaga loinana Zona miya marakta leiringai makhoi yamna singnaba mongda senaduna laiki zona naitom haidorakpa yenglaga yamna nakna makpu nongmaina kaplambani laikhidraba nongmai kapliba miyedu Sasikantana Uhoubadagi loinana miyatpa masa khangkhragani haibigi mongda Sasikanta su nongmaina kaplamba oiramba yai haiki nongmai makol hek tabaga laikai gi miyam yumna sensinaduna lotpaga loinana mai muthatlaga unmuk sikna laikhibagi khudong chaba lawraga miyat pasing adu sien khibani hairaduna Samurou miyam gi thawong nungaitaba su phungdong narakli laikhidraba miyoy ani asigi mataima abuzam ongbi bebe na hai laikhidraba zona masum Sasikanta aigi inauni makhoi ani laikai asida yauna kanagumba yeknaba amata leitabaga loinana yamna samna punsi hingsaba miyoi ngaktani miyar asi mikhalga mari leinagani board ki damakta makhoibu hatkibani aduna atubu matamda lenga sina asumba puthokpiyu haina su phongdokhi atop pawmana Congress su BJP su thajaba amata leitre ST DCM Scheduled Tribe Demand Committee Manipur ST DCM na Mikalasigi Model Code of Conduct Laktringai da Maitai ST list sananaba recommendation thabiyu haina lengakta demand tawduna laklabasu thabitre mamagi Congress lengakta su demand kya tawduna lakrabasu oidre aduna lenga asida thajaba thamdabaga loinana Congress su BJP lengak su kamigi asiyauna miyamna thajaba leitre karama political party da aikhoina thajaba thamgani haiba khangdre haina STDCM gi convener L Romesh na phongdokre haina spali atopa pawmana zone kaptuna halambasi rajniti gi laktuna bani BJP Samurou digi abuzam zone sakhangdabasina nongmaina kaptuna halambasi rajniti gi oiba laktuna bani haina BJP Manipur Pradesh na phongdokre Kaisamba taliba thambal sangne na pangtokpa pawgi mifamamada BJP Manipur Pradesh ki General Secretary Permanda mitai na hai thawdo asi party na akan mamong na kandem tawi maralebe singa tubu matamda thidolaka sapsaba serak pihanengi loinana asiguma thawdo makhata na tawdaba phai lakaduriba mikhalasi ingna pangtokpa pabe ngasidagi niminini gi mamangda BJP gi mamangda mahila morsa gi State General Secretary oiramba lamsang ase ki
Khomham Part ki ZP member El Bobby ki yumna sakti leba bom pokayanduna party ki workers sing da aki akhang piba sisu party ki mekedi akan mamona kandem tawi asiguma thaudok sing makha tana tawdabaga loinana mara leba sing athubada serak pinabasu appeal torokli makasa tharak poina to papaw mana North East apaspa makha tana sang thana thambigi wantok leite NPLF Haukiba kumza English inganiga kunga mathogi December gi sesat Maria madi mangada Nagaland gi Mon district ki manungsan ba Oting village da kunga mathoy suba pera commando gi timna konjak furup ki bisam taraga mari nongmena kaptuna hatkiba gi thawdu adubu Naga Political Leaders Forum APLF Manipur akan mamona yaning da phungdorakli hiramasigi matangna NPLF Manipur gi convener hanagi Raja Sabha gi MP BD Behring na thadorokpa sirol amada laibaktiba thawdo du laikhidraba singi imung manungna nanghoriba awabada forum asina saruk yari hari asiguma miyoibigi minungsi yauduna misam singbu tamthina hatpagi thawong asi North Eastern State singda Draconian Act Armed Forces Special Power Act 1950 apaspa thambasina othok halakpani haina sulawi atopa paamana Youth Federation की National Conference na Manipuri की अपस्पा लाउथोकनबा वारेब लाउख्रे सुहारी थासी की तरेते की हैदराबाद सथरकी बतारागा तरुक सुब ऑल इंडिया यूथ फेडरेशन AIYF की नेशनल कॉन्फ्रेंस की हुमनिसन में नुमित ngarang मणिपुर की यामना मरुएबा दबी अपस्पा खुदकता लाउथोकनबगी वापम नेशनल की थाकता थेंगनमिननबा वारेब लाउख्रे हाइना फेडरेशन सिगी सेरोल अमन हाइरी Sirol Sinahai, Apaspan Maramoidra Manipurgi Lising Kagi Punsi become the crack. Ise Isel Kiagi, Izet Kongo Nabicre, Aduta Sunatana, Apaspa Tambana Maramoidra Manipurgi Sakotorang in the map, Tadarakpa, Bazet Amadi, I crore no cousin Oidra, Maganta and Crack. Sakotorangi Pibam Digi Tunglom the Halandagi Pibam Danga Sifawa Tambiri, Manipur Kungamatu Shuba, Century the Labadi, Lyradana. Taragama Pansuba century ki thakta hantana lairi maramaduna AIYF Manipurna sahi decade kya tanduna lakpada BSc laukthoknaba warep laukhibani hari henasu pausna phungdorakli Lushila poina tentakna kantena katanga myamna thamjagi nupa singnana yu amasum nupidana kwa zada gi lang thakle kada Taragani to Suba Manipur Legislative Assembly Mikal Nakshilakpa Loina Tuan AC Singda Mayai Kapachinjak season Bigi Sang Wong Kalakpa Masum Masina Madam Weraga Katna Sainaba Tolaktuna Misi Mina Fau Yorokpa Sigi Mayokta Miam the awareness Piduna Wakal Tahanana Papandamda Collision Against Drug and Alcohol Kadana Mayai Kapachinjak Parks and a season of Tingnaba, Miam Gitaudang, Hiba Akanaba, campaign Sigi Makara to one Mapam Singda, Satagadaba, camera meeting, Masum awareness program, Gisaram Oinanga Sinung Tilpung and Irum Tava Matanda, Kada Taubal District United Women Development Organization, Taubal Ima, Ketri Lekai upon Bamera Paibi, Amasum, Ketri Lekai upon Bakla Punda Kusanaduna, Tawal District Manungsan, but Tawal Ketri Lekai, Hautabi Lampakta Miam Gueba, Kanada Mipam Mapang to create Haida Kadagi Information and Publicity Secretary, Humdongmum Ananda Tadurokpa, Cirola Manasu, Fundurakli. Adu hausiku inadi myam pau simatang sa lusinjarage amasum patok sa gibida soi kibulan kibakya yaur si myam ngakpi gani matam gyaba maroi ba ipau sing si myam de lepa laitana update pijaraki ge hainasu channel sigi mekeli si myam thamjari and thank you.